Bye. Housing ang nakhangariba no herodo. Aduna nangondagi ahenba thiraga chatkhraga natraga nanga kaina ningbay mawong mataw tawraba nang kadawni bye. Bye. Mina pamdre nungsidrena aingondagi ahenba thikhraduda aina karibo mo hairudoino magi apama lambiduda adum chathankiba tabane. Aduga bye. Kaigumba kaina khrab matong mana mo hansinase hairadi nang hansinagadra. Bye. Saidok loiraga mahau yaudrenu hundokraba chungamdubu kamaina mkhungala saidoino aduna mana chakhibadasu ai kaisu thingoi aduga amuhana halakpa thoasu magi thongdi amuhana ai ifamda hangaroi aduna chatpu chakraba mikup adudagi ai gi ifamdasu chalo naksu nanggi lmbida aisu chatlage ai gi lmbida ningsinghalanu nangna aibu kauge khana kaukraba warido.